Lakliba tang taramari New Delhi da Pangthokadaba Meepham da Manipur gi BJP MLA Singh Saruk Yaranaba Party gi High Command na Khanghallakle haidi Hiramasigi matang da SKTV na fangba tongan ba pau gi likhun gi matung inna Manipur gi BJP MLA Singh da party gi head office da gi phone gi khuthang da pau fawraktuna Lakliba tang taramari da Pangthokadaba Meepham da Saruk Yaranaba hairiba numit asigi mamang da New Delhi da thunglanaba Khanghallakibani haidi Masina maram oiraga BJP gi MLA Singh lakliba nongmani ni asigi manungda New Delhi gi damak Manipur thadoklagani party gi high command na MLA khudingmak kawrakpa maramna kuki joge MLA Singh su soidana Saruk yabagi oithokpa chauna lei hairi lakliba tang tara mari gi numidang wairamda Pangthokadaba Meepham adugi chapchaba mafam haujikmaki oina khangba ngamdrabasu party gi office ta pangthokpa yana lei Meepham aduda maichai amasung kuki joge MLA Singh punna unahanduna lamdam asida mahausagi phibam hanjilaknabagi warep lominaba haibasina maruoiba agenda oigadawri madugi matung state asida miyamgi lengakama sembagi matangda MLA Singh gi aningba apamba karino haibagi matangda makhoi gi wakhalon fongdokhanba yai haidi pawasina makhatana hai Pangthokadaba Meepham asina aroiba oiraga MLA Singh na Manipur da hankraba matungda party gi observer tharaktuna Miyamgi lengak ama sembada observer aduna chawba thodang lawgani haina paw asina makatana Khanghallakle